Hello everyone, ngasi saugri thongbagi recipe uchage mayam ling taminasi adudi saugri thongbagi mahi oine na ising je sida leire ko han bada ko ising je sahalani ising je sahal matungda ma se saure ko dong ha chawrakne minute ani kumba gas ki flame je medium da thamlaga ising je munna ba sau handoi ba ado marak sida ina ising sahab je khaji tang lau thok ke tingo sida hap ke aduga sigi moro ani se aina lau doi ne ba ko lau thok la matungda hojiki ising asaba se sa Morok se katina chapaga ngahak minute taragumba popalaga thamlani ising je minute ani guma saure aduna phajana mulamani ko matang steisa tilhau masung macam tang aina soiraga hapani aduga ising tilhau se sigi mana masung maru so haplani aduga gas ki flame je medium da thamlaga muk khumkhum jilaga atopa minute amaga muk sawalani ko ado matang steisa ai ji saugri thongbada hapnanaba nga semjage ko nga sei ataw boina haplani ayai ba inak ta leite ko aduna ayai ba hapcha roi adunga ataw wa haplaga so dum koina ningthina phajana bu thong laga di thawai changna thong laga di dum hawi ko dunga sigi makudi lokthrani aduga mayai gi marusi su lokthrani ko aduga sigi nga se adum yam chaw da bida adum khara kullo na smaina ina semdu ani ko machet ado sigi nga machet che ngasai gi chawali ba ising sida amuk hajilani nga se hapla mutung da minute makai muktang haktang chawon che ko do smaina chawali ngai sida ngasai ina pophan khiba morok to aduda khonjai ma sijinaga takhairani morok se takhaibalo mutung da lautholaga ngan thoklaba ngari teaspoon amagum mai chang da haplani aduga jana mu takhairani takhaibalo mutung da pungkak chawba alu ama khara parap soiraga aina haptoi ne bako alu hapining de midi adum hapi de bako sukaide ado alu se haplo mutung da gas ki flame te pura lo da thamlaga makhung khumjilaga alu se mun ba matam da adu phawa sawhalani saugri se ani ingkhol dagi hek pane ko ado sigi saugri se hamada afaba ising phajana samtho obani ba samtho omatungda saugri sidagi manang lokthoktoini khone sumaina noiraga ko saugri sidagi khone manang lokthokraga di karigum tumda saugri thomje kharap tabo yawidana adudo kharap tabo do suktaw toro yam hawbane sigi manang se lokthokraga di ko aduna idi saugri sigi manang se adum sumaina noiraga lokthue do sumaina hairap magi manang sing je lokthokpa lor matungda phajana sumdo ani ko sumdo matungda sigi saugri se afaba ising da amuk samthoklani nungsa amuk saba nong amuk mangba sum tawagi kitchen ja muk mam amuk wan tawre ko saina hapkiba alu se mula amani ko matang se chamuruk ka ngari ga ne khai khibda adudugi mahi se hajilani tengo se harap sing mahi khara haplaga harap tingjan je ko do si pura hajila matungda makhung khumjilaga tang minute makhai utang brong chau handoi ne ko gesi flame ji medium da thamlaga minute makai mangso na matungda makhum hangdok laga moro atek bana angang ba ani hablani kaigino dinga sa ina hakiba moro akang ba ani do yam sada ba moro ne bako aduna moro atek ba angang ba ani je hapchin bani aduga ngasa gi saugri do adu do hapchilani saugri hapla matungda enchang siga chana ba changda thom haplani thom hapla matungda yam da bida sing khajik tang haplani ko aduga makhum khumjilaga gas ki flame je medium da thamlaga minute ama thina sawalani minute ama chawla matungda makhum hangdok laga sing tilhau mana haplani aduga awa phadigom mana se hapchilani ko aduga gas se adum muthalani phajana mutang otpirani aduga sarangai de adum chak ka adum chabada adum hawrani ko khoina napak pi hapagadi saugri thongbode yam chanai haini ko ado ai di napak pi leitam dagi hapchadra ising tilhau mana amadi tilhau oina hapchare ko ado napak pi haptraga su ai bi haptraga cha khoina phajana thonglagadi dum hawi ko adi saugri thongbosi chuluramnina ai video singa sidi mutang sida loisinjarage yengbilibe singbu thagatchari